Ahanbada Maroiba Pao Pizari. Minister Leto Hokip na mga suba Quata Festival lisangan ni Kunitoy Hudokre, Lai Haraw Bayang Balak Pamyoy Sing na Layna Bahol Ama Numit Humnig Manung da Saba Horgani Haina MLS Sindro at Hazaba Pikre. Tangdu Laita Balam da Mama Oir Matamda Chakot Lamzel da Mangzel Tabangam Gani Haina Education Minister T.S. Basantana Hudokre. Lamdam asagi khoido oiriba loktak pat mutsalak bahaibasi afaba khudam amadi natti haina RK Megena Hudokre. Hangang police personnel singna miyoi ani sasinaba ILP card pairambagi damak pagat kre. Amadi STDCM na changsilakpa khongjang imakhas atharakpa oina ngasi Uripok Assembly Constituency ke MLA KS Ragumanida wakachirol ama pisin kre. Kurumzari PONYTV na pizaba prime time Manipuri pau miking tabiri besingbu Jennifer Sharma taram nokjari hojik pau sendok na pizari Kumja lising ani tara taruk tagi hoduna jahi khudingi pangthoklakuna lakpa Quata Festival ase kumja lising ani dagi COVID-19 na maram oina jahi ani lepraba matungda ngasi manga rak suba oina Quata Festival lising ani kunithoi TA amadi Hills Minister oiriba letpau hokipna hudokre thoram aduda saruk yakhiba KFNPD Minister L Susindrona Quata lai harauba yengba lakpa mioi singna laina ba hol ama numit humnigi manungda saba hauragani haina Quata gi miyamda thazaba pikhi Lunyana DC Technopolgi Marketigi Quata da Ladiba Jahi Humpu Helba Singi Oles Pension Atubada Fanganaba Kanganki Tungda More Working Journalist Union gi Marketigisu Jahi Chama Subna Ama Helabi Kulgi Ahal Amada Ikai Kumnabo Utpaga Lunyana Selgi Mateng Piki Hojiksi yamna tangai fadaba matam mama haibatare Quata se festival pangthokpadagi matungdadi Quata se mayamna Quata gi maramda nainarakpani tasena hagada Quata festival sigi pangthoktingai mangdari Quata se kaino se Manipur da leiba miyam punungna khangamde adu Quata festival pangthokra matungdadi Quata gi value yamna history oiba adunoba lamdamani Thoram adu hodokladuna TA and Hills Minister letpau hokipna phungdokhibada Quata village fawbagi lambi ase double lane oinaba pakthok chokthokpada lambi asigi nakalda tariba khulgi khunja singnasu mateng pangbiu haina appeal tawkhi Quata da leiriba lairik laishu hairiba naha singi damak sarkar gi chanaba thabak amamam phanganaba mari lenaba department singa tanaragani luinna naha singnasu mari lenaba document sing pikhalaknabasu khanganki Tungda Minister na Quata Festival asna lakpada Manipur da khunda minyoriba chingmi tamni ani ke marakta nungsi chana bagi mari hena chesin ba oirasanu hainasu yafa pausal PK Minister letpau hawkip ke Quata khongchut aduda Quata khulda lairamba jahi chama subna ama helabi takhelambam ongbi tampak laimaga haktengna unakhi amade all age pension amade sarkar gi mari leinaba khudong chaba mata fangdi hairapadagi sel gi oiba mateng su PK Festival asida adventure, cultural show, on-spot contest, camping, angling, amadi music ki oiba makhal mathal gi thoram kayasu pangthokadauri. Agi nungsi jagaba Quata aina sum yengbada tampak tagi asom gi cheni nausi na sukan na sogat ning bagi wakhalon se mami khara khara tarapa asai da tahuri ba Quata da kainom tang jik tawbiru ge haibege moisu loina thawai yauna lakpi base Quata gi on behalf tagi village authority behalf tagi lakpiri ba tampak tagi cheni nau singbu Lamdam asida khunda minyariba kanglop singi marakta nungsi chanaba amadi amata oibagi wakhalon lairaba matamda chawkhat lamzelda mangzal thaba ngamgani haina Manipur lenga ki education minister Thaunauzam Basantana phungdokre wafamasi ngasi none district ki manung chanba Longmai part 2 playground da pangthokiba Longmai Baptist Church ki platinum jubilee celebration loisinbagi thoramda saruk yakhiba minister TS Basantana phungdokhibani mahangna makha tarjuna Aikhogi lamdam asi chawkhat mai kaida mangzal thana changsinaba hotnabagi matam yore maram aduna amana amada ayat papina duna leibagi mahutta lamdam asibu awang bat thakta thangatnaba hotnaminasi haiki Nakal Amaromda, Hosik District Asigi Oina, Longmai Part 3 Ladiba, Zadonang Memorial College Asi, Mapung Faba, Lengaki College, Ama Henna Bahot Nambagaloina,
None district ki oina diet center amasu athuba matamda hanglagan haina district adugi miyamda thazaba piki. Thorum aduna sarok yakiba Mau Po Mai Baptist Church Imphal gi pastor L Simon Rao Maina phungdokibada lamdam asida lairiba miyamna nongchup lamgi chatnabida hena lupsilakpana lamdam asigi fazaraba nat amadi chatnabi asi magun hantarapagum urakpani Aikoigi haukiba ipa ipu singi matamdagi lairaklaba chatnabi kaya asida achumba amadi apunbagi fazaba saktam adu mamitari adubu pukchal tinarakdaba amadi famunabagi irangna kunai asina tangdu leitaba ngamjibani maram aduna aikoi maselgi marakta amato ibagi pangal adu sagatpa mathautai haiki En kesana joba ase yawol gi wakhalwa namang thaba iram damsigi khanduna thabak tawrakiba miyoini mahaki thauram pangthokpa natana maghakna kari tawrami kari pamki haibadu aikoina khangba mathok tai haina hana lal hawlup amagi luchingbo oiramba senior citizen RK Megena phungdokre wafam asi ngasi en kesana joba memorial trust ki mikyang makhada lamyan ba en kesana joba ningsing thopang lupna sinduna singjamai wangma torban khetri laikai da pangthokiba lamyan ba en kesana jawbana laikhidabegi kuntaret suba ningsing thoramda RK Megena phungdokhibani mahakna makha taratuna en kesana jawbana thamoidagi hauna leibak miyamgi khanba yawolgi wakhalon chenba oiki en kesana jawbana investigative journalist ama oirapa matamda Manipur da khaknatana India da investigative journalist laikhide yukhal marumda hariba chefongda en kesana jawbana matamdugi lengaki senja thumza aranba asobakaya mayek sengna fongki matamduda Sanskrit Bangla gi lon sing sizinaramba adu Manipuri lon na mahut sinaba hotnabada mahakna achoba thodang lauramki mahak maring jen laiba Manipur gi apunbagi saktam sagat lamba miyoi hainasu singthaki Nakalamaromda Malem gi aying asagi khalkai tharakliba asigi matangda palladuna RK Megena hai Mahausagi khal kahan bada capitalist singna hena thodang lawri industry kaya lingkhalakpa masagi da khalakpa asina ngasadi climate change ke khudong chadaba mayungnari Manipur gi oinasu aying asagi khalkai tharakliba asidagi ngakthoknaba honabagi matam oire Loktak pat yauna mahausadagi lairamba pat amadi turel singkanba mathoktai lamdam asigi khoidau oiriba loktak pat mutsalakpa haibasi afaba khudam amadi natte hainasu phungdokhi Sumnagi investigative journalism khakdana tana ngasi mak ekhoigi loan da hojik Manipur loan hana khangnarba ite loan list su anubo wahe wata mayam ama sina hogdoki hanadi ekhoigi Sanskrit ki loan Bangla ki loan sina ramba wahe wata mayam khudamoina samaj ena sina basi na hana sina ho chumba contribution mayam toram adu aina khangi bada tamo se marin khap integrity level misa moina khangi adu ngasi tamo gi lekidaba num jahi kutere suwa common sesta myamsa ningsing tharma pangthokpa en kesana jawba kesana jawba ningsing thopang lup na pangthoyose yam nongai ma ningsing ba chum ningsing manataba ma na ponsi kai tombano kai gidam ta khathoki gai sasi Haingang police station ki police personnel signang ngarang sasinaba ILP card painamba miyoi ani fagat kre farba miyoi ani adugi mamingna Prabir Pal chahi ni fuhumdoi apokpa Zagabandu Pal kawi West Bengal dagini aduga atupa miyoi aduna Imphal East ki manung chanba yaripok ningthaunai dagi Nasim Ali chahi kunmari apokpa Nasir Ali kawi hairi Police ki pau asna hairi badi Imphal East di sina piba ILP card ki sasinaba card paiba miyoi sing haingang makhale kai de lairi haibagi pau fangle haina wakat amalakhi Madugi matung ina hangang police station da FIR ama lokhat pagaloina haidiba miyoi ani asi fagat bangamki Madugi matung tarakpada faraba miyoi ani asi wahang pahong sathabada makhoigi mathakta sirap liba maral sing asi yaja bagaloina chotnamba yaroi daba ILP card sarba miyoi asi Manipur gi mapanda leiba miyoi ni haibasu khangbangam lei Masigi sumathakta faraba Nasim Ali haidiba miyoi asidagi tongan ba ILP card ahum amasu fagat pangam lei Tungda farba miyoi ani asi CGM Imphal East da puthoklaba matung makha tana wahang pahong tawnaba numit mangani police custody da remand lokthare hainasu palle Nakalamaromda state asida miyoi kaya aina yadaba maungda jangsilakpa amadi tongan mafam kaya dagi state police ILP gi chana kangnon thugaiduna janglakpa miyoi sing fagat pagi thogdo kaya thokliba asigi yenglaga ngasi Kangpokpi district magistrate na CRPC ki dhara 144 1973 gi subsection 2 gi makhada Kangpokpi district ta ka bhara saliba yumbu singna bhara da lairiba miyoi sing mari leinaba police station da verification sathanaba order ama thokre order atuda makhatana district asigi SP nasu district asida lairiba yumthong sing guest house amadi hotel sing da lairiba miyoi sing gi saktak chena chingba che changyeng sinaba pautak supi ki
Hariba thabak asi DC Kangpokpina konma mafamsingda mapung fana paikhatkadabani hainasu District Magistrate ki cherol aduda palli. Maitai bu Sadul Tribe ki lista chalhalu hajuna SDCM na changsilakliba khongjanggi makhasa tharpa oina ngasi Uripok Assembly Constituency ki MLA KS Ragumanida wakat cherol ama pisin crane. Hiram asigamari lenyana MLA KS Ragumani na haikibada khongjang asagi matangda mahak suhana service la leiringaidagi knowledge lei adubu hiram asida political gi warep ama mathau tambra haina khalli maram aduna mahak su lengak asagi sarugam oina makok thongba singda maitai bu SC list yahon bagi wafum asi taknagani haina phungdokhi national level committee ma yang laga yang dong laga tong sira ka habi kan nga su koi habe ka kana bo finalize to bu asi ka tachi oi bai da ko yu dum politically left to pone de ko na ju pu di elected oi re ha mane ko su sound to ya ba na le ba ki ma pin ba oi ba jin da ha level ai ta ya ha je ge ai sai ti ka Yum thong kudingda senmit loning china laitraba chana ba laitraba tungi yumbiral orakadoriba mahairoi singbu mahai tamhanba ngamdrabadi development ki macha kaya semgat labasu madugi kana ba lairoi haina Kakching Assembly Constituency ki MLA mayang lambam Rameshwar na phungdokre District Officer Horticulture and Soil Conservation Thobal na sinduna ngasi Subdivision Agriculture Office Complex Kakching da pangthokiba Central Sponsor Scheme ama oidiba Mission for Integrated Development of Horticulture MIDS lisangani kunithoi kunhumdoi ahanba installment gi makhada Kakching District ki khangat laba lomi humpu humdoi da ningtham gi mahai marong singgen thopagi thoramda wafum asi MLA Rameshwar na phungdokhibani ngasigi thoram atuda Senior Citizen Forum Kakching gi President Nongmai Them Nimai DC Kakching Somorji Salamna maru oiba mithung oina sarukya ke thoram atuda MLA na makha taratuna aikhoina chakhatpagi thabak thoram sing paikhatpagi mathakta aikhoigi leiriba imung singda hingbada mathau taba machak sing fanganaba senmitlon fagat hanaba thabak sing su paikhatpa mathau tai imung gi senmitlon leinaba hotnaba chaba thakpa watnaba hotnaba amasung macha masu singbu school college sa mahaininthina tamhanba ngamnaba thausil thorang yatpi bagi tangai fadaba kaya sulai aikhoina lenga ki thabak khak ngai bagi mahutta lamdam asida fangliba pothok sing asi atopa mafam singda yonduna senmitlon fagat hanbasu yai Manipur ki mafam singda pothok hena puthok pagi damang Kakching ngakpigani Manipur ki mafam singda folkthok hena puthok pagi damang Kakching asi Manipur ki folkthok khwaidagi puthok lamdam amani haina khangnaribani Kakching amasung Kakching district asida makhal makhak yagi manama sing mahi marong sing puthokduna aikhoigi senmilon fagat handuna chawkhatpa amadi Manipur ki miyamna tamjana fam oiba lamdam ama oinaba hotnaminasi loinena mahaki oinasu lenga ki maikai deki su lokthaba yaba scheme project kaya su lokthana ba hotnagani hainasu phungdokhi Infrastructure development di masana sakarna lai ba leader dugi angam bagi matungina mathang adum lakani adubu kwaidagi maru oirabadi afaba lambi thong leiragasu afaba school college hospital leiragasu mi amamgi yumda sana thakaba barang kaina phangdraba leiriba tungi yumbi oigadaba ichai su singsi phajana lairik tamanba ngamdraba madugi income leitragadi madugi infrastructure gi value du karimata All Manipur Health Services Doctors Association gi makhada satharakpa khongjanggi sargom oina ngasi District Hospital Bisnupur gi campus ta Dr. Singha wakat mifam chatakrai wakat mifam antu da saruk yakiba DMO Dr. TS Navakishorna Dr. Singhi thabak tawbagi chahi asi humpu manga da jab manana thambiba atai department kina chahi mari manga da promotion piba Dr. Singhina madugi khudong chaba leitaba amadi India gi oina non practice allowance thamli adubu aikhoigi gi oina thambidaba amadi Health Department ta Director manga thambibaga loinina service rule ningthina chana handuna Dr. Singhi transfer amadi posting niyam chungna pangthok haningbagi apamba wafum sing thamki mahakna makha taraduna hakibada specialist Dr. Singna magi department da adumak thabak tawhanba amadi atopa mafam da charhan biganu hainasu phungdokhi hai bagi manipansi marui na hajarabda khogi atopa state singda Dr. Singhi sei humpu mangabok sangthokpa yarani na prime minister na lakupigre aduga manipur gi wenasu hana masi amukchanna home adu mathakta jenims ta hojik 65 years si ayama Dr. Singh service ki age oiri reasonable age habi tare aduga khogi state ta leiba Dr. Singhi di 62 da dum lebi masi yarga di manhana yengmen biu haiba matham jaba ari mathangda
ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯁꯤꯡꯁꯤ ꯊꯕꯛ ꯍꯦꯛ ꯆꯪꯕꯗꯒꯤꯅ ꯔꯦꯖꯤꯁꯇꯔ ꯐꯥꯎꯕ ꯄ꯭ꯔꯃꯣꯁꯟ ꯑꯝꯇ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯒꯣꯔꯃꯦꯟꯅꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯍꯥꯏ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯄꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯔꯦꯁꯄꯦꯛ ꯇꯧꯗꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯅ ꯃꯥꯒꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤ ꯍꯥꯏꯔꯒꯅ ꯒꯥꯏꯅꯤꯒꯤ ꯑꯅꯥꯕꯁꯨ ꯌꯦꯡꯍꯟꯕꯗꯨꯅ ꯄ꯭ꯔꯖꯥꯗ ꯈꯨꯗꯣꯡꯆꯥꯕ ꯈ꯭ꯋꯥꯏ ꯐꯪꯒꯅꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ ꯑꯃꯅ ꯑꯩꯈꯣꯏꯒꯤ CMOꯒ ꯑꯣꯏꯔꯀꯥꯟꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯁꯨꯝ ꯊꯝꯃꯒꯗꯤ ꯃꯥꯅ ꯌꯦꯡꯒꯗꯧꯕ ꯑꯅꯥꯕꯁꯤꯡꯗꯣ ꯌꯦꯡꯉꯔꯣꯏ ꯃꯗꯨ ꯂꯝꯕꯤ ꯑꯣꯟꯅꯕꯅꯦꯅ ꯂꯧꯖꯩ Nakalamarumda All Manipur Health Services Doctors Association Taliba demand sing thabakta onthok tabagi mayokta ngasi Tamenglong District Hospital da su doctor singna wakat mifam chathaki khongjang aduda saruk yakiba singna association taliba demand sing thabakta onthok pijuna doctor singi chap chamba service rule thambiu amadi niyom chumna transfer amadi posting pibagi thabak paikhat haning bagi apamba wafam sing phongdok nakhi Pogi marak thatna aten bebre amat lauminasi Kasha Ventures Private Limited Sky Fancy presents Northeast Aerosports Hot Air Balloons and Paramotors Fiesta 2023. India's first Aerosports and Hot Air Balloons Fiesta will be held in Manipur. This event will feature skydiving show, paramotoring, hot air balloons, cultural shows, food and fun fair, fashion event, experience rock concert to another height, and a lot of other exciting events. Come and experience the once-in-a-lifetime experience. Explore the hidden gem of nature, Loktak. Experience the ultimate sky high at Fiesta 2023, Manipur. Break matung taram nokjari makhataba pau pizari Khudeng thabida leba kun suba Assam Rifles ki kanguna mioi ama lupa crore ama lakh kunipal gi ogadaba brown sugar ga konana VVCP khudeng thabida gi fari ngarang numit yung bamatong pung animi kuntrarum tabada Assam Rifles ki kangu atuna VVCP khudeng thabida routine checking sa tharingaida Utmachugi Eco Van Registration Number MN01AS0672 ama khamduna thibahumbagi tabak jathaki Maduda gari adugi dashboard amadi speaker system da sapon kep tara mari yaurma thingnaki gari adubu thorak liba driver da wahang pahong tawbada sapon kep singda yauriba adu brown sugar ni amadi more dagi jura chanpur tamna purakhi bani haiba khangbangam ki mioi asidagi MI phone ama amadi sel oina lupa lising aniga jamapal humputara su fagat pangam ki Farba mioi adugi maming thangkho pau kipgen kawi masagi chahi kuntra mapal sure Churachandpur district ki tuinom khopi khuldagini hairi makhataba angyoba thabak lokhatnaba farba mioi amadi potlam sing adu more police station da kuchina kre hairi Nongmagi chara tanjanaba lambigi chidaida lafo yonbi masagi chahi nifu taruklom surabi nupi amabu city police na khunai asi manghan biyaba thabak tawba mioi singda pigadaba jorak piduna tamthina furakhiba thodok asimak lo leitaba laingak lamnam ama oire habada haiman bathokloi haina Pangal Street Vendor Association PSVA ge advisor Anwari Nur Jahana phungdokre Wafam asing asi hata laiba amoko ki office da Pangal Street Vendor Association PSVA na sinduna pangthokpa pawgi mifam amada Anwari Nur Jahana phungdokhibani mahakna makha taraduna lambi gi chedai da potfam family bising asi mi halage haina tholakpa natte nomagi chara tanduna mi pal tangdana imung puba ngamnaba thoklak libani Mamang thaktage hauna nomagi chara tanjoriba potfam phambi singda ot naiba amadi awaba chaitheng kaya pibagi thodok laikhrabani aduna maram chadana macha masu semnabagi damak nomagi chara tanjoriba nupi amada awaba chaitheng kaya pibada janariba police personnel sing terminate tawbiu haina lainga ki pungning chingsinki nakal amaromda miyambu ngak senaba lairiba police personnel singna crime tawrabra haibagi achobo hang ama lakli
Laibak asigi uniform da lairiba sing asi training torpa matamda maral lai natraga laite haba khangduna khut thabagi chanabi tambiki bara haina hangladuna thaudok asigi matangda Manipur gi chief minister nasu midyang changbiu haina su phungdokhi Laba nupi sing mapan tholaga imung manungi hingnanabagi damakta masa masu semnabagi damakta khunaya sida aina yadaba karbar tawbagi mahutta nongmagi humang manda sujaraga masa masu semnabagi damakta thokla iba nupi amada phangiba awaba aduga police personnel singi maikaidagi piriba dandi ase aduki matik hangmanba haibado tai adun maram aduna police si crime tawrabra haibo hangphaw hangninge maramdi strict denter ama sangal leijadaba laira suthaba nupi amada yengiba miyeng ase upai leijadaba mi amada crime tawbasingna yengwa miyeng aduga mane haibada haimanba thoklai haibo All Manipur Recognized Private Schools Welfare Association na pre-board exam lakadoriba December 2 dagi 15 fawba pangthoklagani haina lakthokre ngasi Manipur Press Club da pangthokpa pawgi mifum amada AMRPSWA gi Assistant Secretary P Romen haikibada Association asna haukiba kumjan listing ani manga dagi chahi tara taruk chupna chahi khudingi bosem na lawba SSLC exam thagadaba mahairoi singi yenglaga pre-board exam pangthoktuna lakli exam asida board ki criteria pattern khudingmak macha khaina yahontuna class 10 thagadaba mahairoi singda hena khuloina ba laithok hanba amadi akiba yauduna exam thaduna mahairoi singna magwangna fangba gammi maram asida association asna pangthokadoriba pre-board exam asida government aided private amadi member school gi mahairoi khudingmakna saruk yabiu hainasu appeal tawrakli Board of Secondary Education Manipur Nova High School Leaving Certificate Public Examination gi thadam mahairoi singidama pangthokna lagliba common question pre-board exam Kumsi Academic Session 2022 ki oinasu di lagliba November 18 dagi pangthoknaba sem sajarmani adu COVID-19 pandemic na maram moraga Academic Session 2022 ki koi session ho matom khala chingthagi budagi school khara da ongodoriba syllabus makum phana complete toba ngamudabadagi koi kumja isingani unithoi ki oina hariba common question pre-board exam asi lagliba December 2 dagi horaga December ki karamanga phawa pangthoknaba association na Ziribam gi thongtakta lairiba ILP counter asi sem sabaloide amadi Ziribam railway station na lairiba ILP counter asisu athubada mathong ningchina taholagani haina BJP Manipur Pradesh ki General Secretary K Sarat Kumar Singh na ngasi Ziribam railway station dagi khongsang fawba train tongtuna yengsilurba matungda pawmi singda phungdokre mahakna makha taraduna Manipurna Indian Railway gi map ta yawkraba matungda ihan hanba oina khongsang railway station fawba chatpa matamda yamna nungai ba madi Ziribam dagi khongsang chatpagi lambi asi aduki matik tenchille amaromda khongsang dagi Imphal da garina chatpagi khulong chabasu hojiktit laire loinana athuba matamda train Imphal yawrakagani habigi thazabasu thamle Indian Railway ki map ta Manipur bu yohonbagi damak Railway Ministry ki makok thongba Prime Minister amadi Manipur ki Chief Minister busu BJP Manipur Pradesh ki makaidagi amadi Ziribam Manipur ki makaidagi su thagachari haina phongdorakle Indian Railway na Manipur da thamakpaga loina na khoi gi tathok sinda wabale ma kaya du khoi sidi koi hen lobu yare adubu Imphal una chelaba matamda Imphal wa matamda asigi tangi matam se sukna khabtagi pung humgi manungda koidana yoraga koina matam sangna loram madu kana mukheji koi ngaram bawa bukram gedi ko gani haibsi hakimagi thamjari loina na Indian Railway amadi Manipur Chief Minister na hono bidana Pradhan Mantri Narendra Modi ji ki BJP ne hek sarkar pai matam kalbari baswa gi matam dagi Manipur da rail asi samnada bayadi haidana samnana mohana rakpa aduna maram maraga railway gi map ta Manipur gi hon bibira mukta arti Pradhan Mantri Railway Ministry ki hukum Panoku Bharatiya Janata Party Manipur Pradesh ki maigi digi amadi Ziribam praja ki maigi digi Manipur praja mayam maigi digi hanana sagat District Veterinary Office Bisnupura Sinduna economically important livestock diseases have hiramda veterinary officers Dr. Singi Nomagi Oiba training program ama ngasi District Veterinary Office Bisnupura pangthokre training ajuda Dr. B Kumarna economically important diseases of pig ki matangda wangangki luinina kari karamba mahikna o ki leina lakhanbagi habigi matangda maru oina bacteria virus endoparasite meteoparasite atai amadi min ubangam daba mahikaya amadi mineral sing wat padagi oirapani haiba wafam su thamke
Tungda Dr. A. Suresh Kumarna economic important diseases of sheep and goat ki matangda parladuna aikoina karigumba hidak thage hairabadi machinjak chakhauda ningthina tahalaga thagadabani madu natrabadi fana faba hidak tharabasu karisu kanaba fangloi haikhi Thorum aduda Dr. R. K. Nirmalana cattle amadi buffalo gi laina laichot amadi madudagi ngakthokna ba kaya gi matangda wangangki Hokiba November gi tang taret ki ahing nong yaida khangabok awang lekai de leiba moirang them naba sandrana ujaba lofam da paiba Laushel mangagi fobai mai tharam bagi thaudok adu mioi ba magi lichet nati haina All Manipur Progressive Farmers Association Amphana akan mongda yaning de bafung torakli Amphagi Publicity Secretary Areng Kumna Thadorba Chirol amana haigdi badi fobai mai tharam bagi thaudok asi chahi kharasida leptan thorakli masi yamna lanba tahoidaba thabakne Fobai mai thaduk pikraba Nabasandragi imungna matau karamna hingnaba pambai ama puthokadori bano haiba asi achobo wahang amani thaudok asi laina lauba yade maram aduna Thobal Police nasu mathau taba FIR ama lokhatuna fatraba mioi sing asigi mathakta thabak lokhat piu asigumba fobai mai thariba mioi sing asigi mathakta laingak nasu midyeng changbiduna lomi asida matyang pangbiu haina laingak ki pungning chungsilakle Luinyana lomi loop asigi makai dagisu angam batyang bang khara tawgani thokdok asi matungda amuk hana thoktanaba handaki matang asida chapa firep ama miyamna lomi na si haina su appeal tawrakle Nit parikya mai paklaba huidrom awang lekai digi laisram nongpok nganba apokpa laisram mana pibu GM Public School Paurabina tawram na uktuna pukning thogot pagi thoram ama pangthokre Laisram nongpok ngan babu taram na opagi thoram aduga mari lenyana laisram nongpok ngan bana mairoi singda mamal yam laba pautak sing PK ngasagi thoram aduda GM Public School gi principal wahengbam joinment joina lamdam asomda MBBS leitabagi polum ama laisram nongpok ngan bana kokhan pire mahakumba hotnabakan ba mairoi kaya lamdam asadagi tholakpa mathau tari haina su phungdokhi nakal amaromda Laisram nongpok ngan bana mahakpu sempi rakpa GM Public School gi principal W Johnman Joy gi achoba thodang lei haiduna phongdokhi sel thumna tai chadaba kungang da leiriba mairoi singna ninghan naba leitena hotnarabadi khudingmak mai pakpa ngamgani haikhi mahakna mairoi singna ka ahenjina harau komhaida lupsiloisi haina haikhi Christian Heritage Institute CHI gi mairoi singna Amur Falcon kanabagi damak sa tharakliba Amur Falcon Photography Contest gi damak sel gi mateng tawkhrei Institution asagi Science amasung Arts stream da class 11 amadi 12 chamliba mairoi singna khaigat natuna sel asi TML Times gi editor da khochinakhi mairoi singna khaigat laba senfam aduga chap manaba senfam institution asina su tengbang duna apunba senfam asi Amur Falcon Photography Contest ke makok tarak laba singda pigani hairi Amur Falcon yauna mahausa amadi lamlaki sa ujek sing kanbada mairoi singna saruk yabasi institution asagi apambani loinyana mairoi singna mahausa gi khal kai tharakliba asidagi ngak thoknaba thodang kaya su lawrakani haina su thajaba thamli hairi Assam Rifles Churachandpur Battalion na sinduna Agnipat scheme gi makhada recruitment yawning badnaha singi oiba pre-recruitment training ama sanai kota pangthokhrei pre-recruitment training aduda naha kuni thoina sarukya khe loinyana Assam Rifles ki makai digi naha sing aduda physical training pibagi mathakta masamau fana lainaba pauta kaya su PK loinyana aiba changyeng parikya gi oinasu battalion gi makai digi mateng PK hairi Nakal amaromda IGAR South ki liching makhada Assam Rifles Khuga Battalion na sinduna ngasi Churachandpur district ke baihangda medical camp ama pangthokre hairi IGAR South ki liching makhada Assam Rifles Loktak Battalion na sinduna signing school da tamning ba mahairoi nupi macha amadi nupa macha singi oiba awareness program ama ngasi Churachandpur district ke Scotland da leiba unit public school amasung Kaprai village laiba Heritage Academy da pangthokre nakal amaramda Fundrai Battalion asu Chandel district ke Chakpi Karong village da laiba Government Higher Secondary School su awareness asi pangthokhe thorom aduda mahairoi nupi macha amadi nupa macha punna mahairoi kunthra mari romna yakhe thorom asi mahairoi singna signing school ge entrance exam gi dama karamna prepare togodage haibadu khangan nabagi pandamda pangthokpani hairi
Chotliba chahi asigi December da West Bengal da pangthokadoriba nifumathoi suba Junior National Kho Championship lesingani kunithoi kunhumdoi Manipur gi mahut sinduna saruk yagadaba nupa macha amadi nupi macha sanaroi sing khanaba trial selection ama lagliba November 12 gi ayuk pung nipal taba matamda Khangapoki Basu ground da pangthoklagani Maram aduna Manipur Amateur Kho Association Imphal Manipur Makka gi affiliate unit singda yauriba sanaroi singna ayuk pung nipal gi mangoinyana NISKK gi coach KS Imu amadi M Manglem da report tawbiu hainasu association gi makai deki khangalakli Hawkiba November 10 da IGAR South Lichung Makhada Modi Battalion amadi Chandel District ki Kapam Cricket Club ani gi marakta maruk mapang oiba cricket match ama sanakre match adu loiraba tungda khulgi naha ahal amadi angang singi marakta awanungai wari kayasu sanakhe Maduda sanaroi tara manga yauna school tamliba mahiroi amadi khunja punna yankhai-romna saruk yakhe tungda khunja amadi sanaroi singna battalion asina lokholakliba khongthang asigidamang thagat pasu phungdoki hairi Loisilakpada maroiba paw mukhana pizari Minister Letpa Hawkip na mga suba Quarter Festival lisingani kunitoy hugdokre lai harauba yengba lakpa miyoy singna laine bahol ama numit humnigi manungda saba horgani haina MLA Susindro na thazaba pikre Tangdu laitaba lamdam ama oiraba matamda chawkhat lamjel da mangzal thaba ngamgani haina Education Minister TS Basantana hugdokre Lamdam asigi khoideu oiba loktak pat mutselak bahai basi afaba khudam amadinati haina arte megena fudokre Haingang police personnel singna miyoi ani sasinaba ILP card paina bagidamak fagat kwe Amadi SDDCM na changsilapa khongjari makha satharkpa oya ngasi Uripok Assembly Constituency gi MLA KS Ragumani da wakacherol ama pisin kre PONYTV gi prime time Manipuri paw miyeng tabiri basingbo amokana khumjari